अहानबदा मरुइबा पाउ अनौबा गवर्नमेंट असिना लंबी फत्तबना थोखनबा एक्सीडेंट लेतनबा होटनगनी हाइना चीफ मिनिस्टर युमनाम खेमचाना हाइख्रे उखरुल डिस्ट्रिक्ट की लितांदा ngasi amuk makhatana yum ani mai thakre amadi India pumbagi oina government amadi public sector da thabak tawriba employees sing gi oiba nationwide strike Manipur da su zathari Kurumzari ISTV pau meeting tabir ba khwai pumna makputaram oksari hojek pau sandokna pizari अनौबा गवर्नमेंट असिना लंबी फत्तबना थोखनबा एक्सीडेंट लेतनबा होटनगनी हाइना चीफ मिनिस्टर युमनाम खेमचाना हाइख्रे ट्रांसपोर्ट डिपार्टमेंट थाबुम अमा चुपना जथरकबा नेशनल रोड सेफ्टी मंथ 2026 की सिटी कन्वेंशन सेंटर दा पांगथोकबा लोइसिनबगी थौरमदा वाफम असि महागना फोंदोखिबने थौरम अदुगा मरी लेना ट्रैफिक कंट्रोल पुलिस की थबकता हेना खुमांग यांगसिनबा हाई टेक मोबाइल इंटरसेप्टर व्हीकल अनि चीफ मिनिस्टर ने लॉन्च तौखि Makhatana Transport Department Manipur na operate tauba helicopter service ki Manipur Heli Service Portal su launch tauki. Anauba lengak lakpasida semjin sajindana leiriba lambi sing sathok chasinda miyamna nungaitaba leiriba asi anauba lengak asina kokhannaba honagani haina Chief Minister na phongdoki. अनौब सरकार लापसिना मतेंग पांगबा याबाबु सेमजन साजन लैरिबा लंबी मयामसी फई सेमजलकांदा लंबी नुआइतबी एक्सीडेंट दो फई कोकदबा होरजगे थौरम अदुदा मिनिस्टर गोविंदास कोंथौजम खुराइजम लोकेन MLA सिंह चीफ सेक्रेटरी पुनीत कुमार गोयल एडिशनल चीफ सेक्रेटरी ट्रांसपोर्ट अनुराग बासपाई तोंगान डिपार्टमेंट के ऑफिशियल सिंह अमदी महिरोई सिंह सु सरुग्याखि ट्रांसपोर्ट डिपार्टमेंट मियाम की याइफनबा पाइखतपा थबक थौरम सिंह अमदी कानब पीबा स्कीम सिंह मियाम दा खंगनखि रोड सेफ्टी मंथ की सरुक अमा ओइना सरक सुरक्षा जीवन रक्षा हाइबसिदा थीम ओइदुना ट्रांसपोर्ट डिपार्टमेंट पांगथोखिबा मैराथन पेंटिंग कॉम्पिटिशन की तोंगान कैटेगरी सिंगदा मकोक मथंग ताख्रबा सिंह अमदी महिरोई सिंगदा मना मथुमसु यंथोखि ट्रैफिक कंट्रोल पुलिस विंग मणिपुर की SP अमदी मोटर व्हीकल टीम सिंगना रोड सेफ्टी अमदी ट्रैफिक कंट्रोल दा सिजिननबा पोलम सिंह यंथोखि लोइनना मथौ मसक खंगबा ट्रैफिक पर्सनल सिंगदा कमेंडेशन सर्टिफिकेट सु यंथोक्तुना पुगनिंग थगतखि थौरम अदुदा वा ngangbada मिनिस्टर खुराइजम लोकेना लंबी फत्तबना अफबा लंबी थीरगा चटनबा होनबदा एक्सीडेंट थोकनबा मरम ओहले मियामदा ट्रैफिक की रूल्स अमसुंग रेगुलेशन निंगथीना खंगहनबसु हेना मथौ तारी मरम अदुना रोड सेफ्टी की मतंगदा मियामदा खंगहनबा अवेयरनेस हेना पीबगी मथौ तारी हाइखे लंबी अफबदु खल्लग चनो होनबदा सागी ट्रैफिक की रूल दो कायरागा कोई एक्सीडेंट थोकई चांस हिंखबा ट्रैफिक की लैबा कोई इम्फाल सिटी मनुसु मरते हे आइना सुम तोय तोय उजबा एक्सीडेंट थोकई चांस याम तोय हिलसि कैनो हागा मरुइना लंबी थोंग फत्तबसिन हेन मरुइना एक्सीडेंट थोकरा नाइ थुजिना उखरुल डिस्ट्रिक्ट की लितांदा ngasi amuk yum ani mai thakre थौदोक असि ngasi अयुक पुंग 8 रोम ताब अदवाइदा सखंगदब सिंगना युम अनि mai tharambani हारि Security force laina mai thakibagi thawong khunja singna yaningnaba phongdokpaga loinana security singsat pikro haina khongjing jangsinkhre ngarang dagi pamdaba thodok thokludraba matung asi amuk nauna mai tharakpa asi yenglaga ahenba security ki section tharang lakhatkhre hairi India pumbagi oina government amadi public sector da thabak tawriba employees singi oiba national wide strike Manipur da su zathari Central government na anti-national oiba pro-cooperative policy yauna anti-labor, anti-framers oiba thausil kaya privatization da khuchau thaduna back insurance postal health amadi education yauna tongan ba scheme kaya privatization tauna honariba asida nationwide strike asi zathabani All India State Government Employees Federation Confederation of Central Government Employees and Officers amasung Trade Union Organization kaya na kauriba nationwide strike asi Manipur Government Services Federation amadi Manipur State Pensioners Union na su sawgattu na Imphal gi maru oiba kaitel kana khidre dukan sing thonglo na ki lambi da gari chen bagi sang hanthaki mahai tampham sang amadi oil pump kharadi thong hang na ki
CM Banglo tamda rally lakpa trade union gi thomi sing police na chalan khidre tongan ba Central Trade Union sing na sinduna India pumba strike chathabagi saruk ama oina coordinating body of trade union Manipur na sinduna Irawat Baban dagi hauraga CM Banglo tamna lakpa rally adu Congress Baban mapadagi police na halankhi rally adu da sarugya khiba coordinating body of trade union Manipur gi chairman L Sotin Kumar na handak ta India amade America ani gi marakta lam kayada yana che khudiyek pinakhiba aduna lomi singi punsida awaba chaitheng kaya oirakpa yabagi akibalai center da paliba laingak asina numit chamani sugadaba MZ Narega ming onthoktuna muthatnaba khonaba maitai singna National Highway da chathok chasin tawbada furup amana ayet papiba IDPS sing hanagi masagi mayumda hanjil hanba ngamduna laibagi mayokta chathaba general strike ne Hariba strike asi lamdam asi gi lob homfu marina sarugyadu na mai pagna sathari haike अखोई मणिपुर यामरू डिमांड लेबर लॉ कुमापन से कोर्ट मरी पुनजनब सिगी मायोक्ता अदुगा नुमित चामनि थबक सुबगी MG नरेगा प्रोग्राम से मसी मम्मी होंदोग मुथनब होनरप अदुगा लोइनना अखोई स्टेट असिदा हुजि फावदा चई ओम सुरबा फ्री मूवमेंट याद्रिबा अमदे IDP सिंग माइ मयम हंजलनबगी खुदोंग सा फंगद्रिबा अदुगा लोइनना हौरेब मियामगी पुंसी अंगप फंगना अवाब मायोंग नै पुनमक्सि मसी थेंगनबदा मपुंगबि युमफम वरगा मसीगी जेनेरल स्ट्राइक असे मसी संघनबने ट्रेड यूनियन मूवमेंट यावदना sinmi singen dalon yaudana adugo lena khoi struggle yaudana leipak se ahong por payaroi onu por payaroi masigi damta khoi punna thengnar minersi ekhoi gi dabi se hek thangdri bhawdi are an balaitana sangjen gini Hauki bachahi English aniga kunmanga ki December 9 da Delhi da famkiba platform of Central Trade Unions ki mifam na yanakibagi matung ina BJP ki Narendra Modi ki government labor law singbu labor code marida punsin ki baloina na MZNREZA bu maming onthoktuna muthatnaba honarakpa amadi laumi sinmi singi phangpham thokpa kayabu phanghanaba leibak senba thungna sathariba general strike ngasi Bisnupur dasu All India Trade Union Congress Bisnupur district nasu sinduna Bisnupur ward number 7 gi mini bazar da wakat mifam pangthokre wakat mifam aduda mari leinana All India Trade Union Congress Bisnupur District ki President S. Nilakomal na paliba BJP ki government asina kusem gi lal thokhanduna National Highway singda free movement yahandri Union government na khudong thiningai oiraba economic policy chathaduna lomi sinmi singi punsi mang takhanbata natana senthok lambi thingzinduna awat apana thallaba punsi mahing amadi lelhali amasung public sector unit sing thupsinduna sinmi kayagi punsi henna lekha tahali ngasidi India gi selthum gi phibam angakpa fangna khena handuna lairaba kaya gi lanthum senjau paiba kayana matpagi tanja amad lakli government asina senjau paiba kaya gi corporate sector singda saugatuna laikibana ngasidi sinmi singi phangpham thokpa hak amasung social security gi hiram kayada manghale labor law sing code 4 da onthorakpadagi mayai chamhale haina su makata khi Lady Bahano Governor like the mask ang kuntama to the Sweden Manipur lady situation is home to organize a portion Tajo Piri money. When I was Sarkar Sinazu, Tajo people can be the Sweden to organize having it about I could already have I don't feel the port of the economy when the government occupy Pinishi. I could Sweden to organize have a port to Miam insurance spending. I could already have an about Prazamiam Tajan, but otherwise Manipur lady Prazamiam so another woman government and some sort of Kongang Sweden. Lady Prazamiam the Kanaba Awam Dilakani Hazbuleva. All India Senior Citizen Confederation na matam kaya dagi tanduna lakpa demand sing handak parliamenta puthokibana budget aduda hapaktaba adu center da paliba lengak asina India da lairiba senior citizens karor tara mangabu thawai dabani haina All Manipur Senior Citizens Confederation gi advisor B Sanamacha Sarmana singzamai songtham lekai Sanamahi Motors da leiba Amaskon gi office ta paumi singa unabada haikre Sanamacha na makha takhibada COVID mamang da senior citizens singna train tongbada chada yankai concession piba adu mahakna amuk hana chanahan gadabani ana laying da amadi hidak langthakta GST chada tarani pan lauriba adu lawdaba senior citizens khudingmak Ayushman Bharat ki makha da laying bagi khudong chaba piu amadi Senior citizen khudingma ki pension amata oina lising
ahum pigadaba haina panba demand-sing adu parliamenta nahona puthokpinaba Manipurgi MP ahum dasu cherol thakre haiki. Baru sekarang itu ini lauri Prime Minister ki adu baju wajna tahu na hal man ki adu tahu ya dah tahu lauri sih. Whereas budget di yang tar di amat ya udah. Union ki budget se continue tu cai mari manga di tan la bas coba pi dah bane. Hal man dah harus le baba. Republican season 50% le madu ko bin mar madu le pi madu ko kan jelo do ndan. Cuma am se masih aku amat tani no le lauri cuma ko yai. Baru sekarang na ko tu ko ya betul ni lau besida. India के MP पुनः तो मणिपुर MP अहुमदा अकोगी सेक्रेटरी जनरल ने इधर हालांकि बजट by trying to down the budget से लोग रनी मार्चा हो करी मतलब खन्ना बता पुतोक भी हो India lengang na furup amada tongsinduna laibak asibu kangkhong China basinba thawong asi khudak ta lepkadabani haina amuko gi President Sanjoy Sorokhaibam na kwakaithal akham lekai da laiba amuko office ta pangthokpa kontrahumdoi shuba amuko gi foundation day numit da haikre Porei Laimarol Mera Paibi Apunba Manipurgi President Sorasham Memcha Yauna Pangtokpa Foundation Day Githarum Aduda Sanjoy na Makha Taraduna Manipur Asi Furup Kontra Taruk na Nungshi Chana na Khundaduna Lairamba Laibak Ama Oiram Labasu Nisimaga Chamapan ni Fumapanda India gi Phiba Nungda Chankhiba Numittagi Lamdam Asida Miyot Minay Kaya Chathaduna Lakli India na Manipur Khunai Asi Aphaba Lamdam Ama Ohennaba Honabada Thaudang Laubadi Lairadana I Masel gi Marakta Tokhai Tana Basili India na Manipur asi lisim ga chamapan ni phumapandagi lokshin kharbasu haukiba inglising aniga kulhumdoi gi me ahum faubada Manipur asi namsinduna lakpadagi Setmilon Rasniti Law and Order da phibam soktuna lakpa adu hauzik thokliba irang asina amuka suhena lamdam asi phibam sokhale haiki Hojiti lupa kro kya gi deficit tare adu akhoi semilo asiko di film sole akhoi sab phangandre internet manung deposit or IDP lele adu kari gino sum komai ye miyeng le se komai ye ba sarkar amon de sarkar ma thok tosin akhoi de gasi tar bising marum aduna special package pi gadani loan ko kadabani tax ko kadabani adu le war kheti per pi gadani betan ko kheti per pi gadani adu special package of the child pi gadani special package for the child health care pi gadani special package or program planning agriculture industry the hen my all kunai asu sem kadani Manipur Pollution Control Board Amadi Directorate of Environment and Climate Change na punakusam naduna Understanding of E-Waste Information gi matangda College Mahiroi Singhi Education and Communication IEC Program nongmagi oiba workshop ama pangtukre Porom Patalaiba Directorate of Environment and Health Climate Change gi manhole da pangtokiba thorom aduda Special Secretary Forest and Environment RK Amarjit Directorate of Environment and Climate Change ki Director Dr. T. Brajakumar Amadi Manipur Pollution Control Board ki Member Secretary Dr. W. Roshan Su Sarugyaki MPCB ki Member Secretary W. Roshan na Kunai asida thengnari ba waste singi manungda e-waste asisu khwaidagi maru oiba mioibada yamna manghanba makhal gi waste ni Electronic waste e-waste hairaga mobile phone laptop amadi computer television refrigerator amadi washing machine printer amadi scanner charger battery amasung cable singbu khangnaba yai Hariba potlam sing asida yauriba lead mercury cadmium amadi arsenic sing asi mioibada aduki matik sokhali e-waste sing asisu mafam chana hundoktrabadi lebak lehau amadi isingda yauksin khiduna mioibada leina kya pokhalakpa yai masigi mathakta e-waste sing asida atangba potlam sing haibadi Sana, silver, copper amadi rare earth metal sing yauribani masibu ningthi jana laukthoktuna sizinaba yai maram aduna imungi fatta haudi hundokpa plastic mafam chana hundokpa gom e-waste asisu mafam chana hundokpa recycle tawba yaba singna tawba mathoktai e-waste na mahalakpa sing asi miyamna khangba watpagi mami tari ngasigi larik laishu hairaba mirol sing asena puna khangminaduna miyam senba thungna e-waste na piriba khudong thiba amadi mataw karamna hundokkani haibadu Miyam hupna khanghanaba honasi haina su phongdokhi Thoromgi manung chana mahiroi singgi quiz competition amadi pangthoktuna makok mathang taraba singda su manamatum yanthokhi Union Public Service Commission UPSC na lawba Civil Services Men's Examination gi Center sing lakthorakpada chahi asidagi ahanba oina Manipur gi Imphal yaholakpagi damak Rajya Sabha gi MP Ningthau Sana Jawba Laishamana Prime Minister Narendra Modi bu thagatpa phongdokre
MP Ningthau Sana Jauba Laisembana Mahaki Facebook da Prime Minister bu thagatpa phongdokladuna Inglising aniga kunmathoi gi Mars thada famkiba Parliament mifamda UPAC natraga masiga manaba exam sing center sing pibada Manipur gi Imphal su yahon binaba MP masamagna special mention oina pukhatuna taksinki Masigi mathakta Inglising aniga kunithoi gi August 10 da issue asigi matangda chap saba thabak paikhat binaba PM Narendra Modi da aiba chirol ama thaduna haizakibani Civil Services amadi ata UPAC examination singi center singi manungda Imphal yahon birakpagi damak Manipur miya maru oina Civil Services thanaba sem sajariba candidate singi mahut sinduna Prime Minister bu thagatpa phongdokhi Chayol amagi manungda Forest Department na wakha laimachingda sariba water supply scheme da athingba pibagi firep handoktrabadi wakhada Forest Department changba thingbagi khongjang sangsilagani haina Waka Kunja Singh na phongdonarakli. Waka Kunja Singh na sinduna Waka Community Hall da phamkiba wakat mifam aduda wafam asi phongdorakpani. Wakat mifam da saruk yakiba Singh na forest clearance da matam sangna lauganu Waka Kunja Singh da athubada ising pithakpiu laimasing water supply athubada loishalu haibani singba Wakat Singh thaba placard Singh sizinaki. Wakat mifam kamari lenina wakhadagi mayanglambam bisma mangangna paumi Singh da phongdorakibada Inglising aniga tarama pandagi JZM gi makhada laimachingi anoba water supply asigi maramda thigatlubada yumthong chaniga kunmapan laibada yumthong hompu mapan ising pire chamaga hompu watli haina record thagatuna leramle water supply saba haudringai da ising pire haiduna JZM gi website ta thagalakpa natana water supply scheme asigi staff ahum barefoot technician ama plumber ama amadi pump operator ama hable haina su thagalamkhi Water supply scheme asi saba thintabagi maram thigalubada forest clearance piraktabagi ni haina khangalakle u amata su haudaba ching mathakta ising teng amakhak sabada forest department na yelak posida Kunja Singh waraure waka Kunja Singh na control tawdun nomai sing chingi chingmai achauba ama umang fazana samgatle hariba umang asi samgatpada forest department ki staff ama fawba sarug yakibanate ising gi awaba lairiba waka khulda ising pibada forest department ni yetuna lairabadi Department asi changba thingbagi khongjang sangsilagani haina Kunja Singh na warep lauri haina mahangna makataki Piklab khungang sida ising khajik tangi khane ngwa sabai jaga tawmel mafam ni ashi mafam sida mkhoi na phut yankhe mukhe raul ka tenki ma ka chang chapda mo sa problem orisi mam ka nglo akhoi ka mukhe nusin samina si phore singan ji haita ragade ngasi hingi ba phore sisu asin aya pe pekta de athuba badam da waka se pe mo de waka parja khudi mangna ba waka parja de ba jaga da phore s khoi na sa taw lok thoga mo bu khoi na khoi ka phal tho mo sang de bi khongjang ma khu chang ka kine Haujik pau mathana break ama lawzari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe mati gano Alda betamo Sige yun next Pm-Istv na check sin na laksilaga tamgrabani ne. Dada nang se juhar habaga amta kidarbo. Asum na mayam na machalbo ngapshan dugum masige yung masibu asoya ngan kokadabagi next Pm-Istv na ngapseli. Next Pm-Istv juhar habading ngakok na nabasim mani. Zaman technology siya naman na concrete katok na tinago matamda kapamul amuk tihena hengal adli. Pm-Istv strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Breaking matong na bayang butaram no sari hausi makataba pau pizari. Inglising aniga kulhumdoidagi megi tang ahumdagi haukiba irangna maram oiduna Manipurgi tongan ba mafamdagi lanjenerakduna relief camp ta lariba IDP singna sajaba chana thaknaba potlam singi mobile canteen service Imphal East ki oina Mantripukhi da leiba
Chris Waiti School da Brigadier Pradesh Kumar, ZEO Imphal East Susitra Khumukjam amadi social activist Rohan Philem na haudokre. Social activist Rohan Philem na lanjanarak tuna relief camp ta leriba IDP singi setmilon fagat hannaba program asi paikhatpani school singda chatuna mobile canteen service haudokpa asi Bisnupur district ki oina chathaba haukre. District ki DC amadi ZEO singa pau faunaraga hapta amagi manungda nong makhak IDP sing na sajaba polam sing school da mobile canteen service sing asi tawba hobani. Makhata nasu tongan ba district school sing da mobile canteen service asi pangthokna ba tharang tawri. Mobile canteen service asi da chana thakna potlam sing sariba asi IDP chamadagi chamyangkai muk thabak piba ngamle haiki. अखोई आईडीपी सिंह द सेमिटलोन पीननबा मोइदा थबक सुबा नोमबा हेना अखोई मसाना पैसा तांजरकान मोइदा सेंथोकनबगे अखोई अदुगुम्बा इनिशिएटिव अमा कंगने अदुना अखोइना इम्फाल ईस्ट द लेरिबा तोंगान तोंगानबा स्कूल सिंगसी पाव मथंग फाउजरकान स्कूल सिंगसिदा हप्ता अमदा नोमगुम्बदी अखोइना टिफिन सर्विस की प्रोग्राम जे सुमाइना लॉन्च तौजबने MP Dr. Angomsa Bimol Akoijam Joint Committee on Viksit Bharat Shiksha Adhistan Bill English Aniga Kunmangagi member oina nominate tawkre. Lok Sabha gi Speaker na sem kiba Joint Committee asina bill asi yengshin baga loinena masigi report parliamenta langkhatkani. Committee asigi chairperson na MP Dr. D. Purandeshwari ni member oina Lok Sabha dagi MP Kunmathoi amasung Rajya Sabha dagi tarani. Loisilakpada marbapamuka hanna pizari. Anauba government asina lambi phattabana thokhanba accident laitana ba khotnagani haina Chief Minister Yumnam Khemchana haikre. Ukrul district ki litanda ngasi amuk makata na yum ani mai thakre. Amadi India pumbagi oina government amadi public sector da thabak tawriba employees singi oiba nationwide strike Manipur da su sathari. Hauzik fawbagi oina ISTV na pizaba Manipur pamatang solution zare binig tabriba kwai pumna mabu amuka hana khulzare.